Bapupurada nongmay makhol taram loy, Chingkhong Chingyada nongmay bomga mayok na ring pandam. May ahumdagi Manipur mayaw na chakle, misa miyam kamteng na ware, layngang na matsinda pis hanzile laure, som da fil dadi kaday dagi pis no. Ngong makangda na kuki na mitaitam na nongmay kapsil le, bom kaptarak le, haujik ano ba kuki gilambi kaya semzilak le, asum yeng dun laybang ang balay ngak sibu, karam balay ngak no. Ning tawrol haktatagi nga sifaw balay ragli balay ngak asidang, haujik pali balay ngak asidi, mitsa miyam gi hingbagi right laytrabang. Isagi lanthum ngak pangamdraba pibamda. Thambiri ba sibu karamba makhalgi central government ki thoksil no. Wafam asi People's Action for National Democratic Movement pandamgi taraga mari suba Foundation Day 2024 haukiba January taraga humdoida Tidim Road ki irengbam Kangjaybungda pangthokiba thauramga mari lainana lup asigi President Yumnamcha Dilip Kumar na phongdokiba ne pandamgi IPR Secretary Niladhaja chingsubam na thadorok pachero laman na lup sigi President gi wafam siga loina na makhata na phongdorok livade Miyam gi awaba udre mikap miraw khol na thallaba khusem na laita laida ohelaba macha kaina ba mama kaya gi tengtha khol na nillaba mawa mapuroi ba setna bage China kaya na thallaba pumna magasi tasin usinada na khangduna leiba laingak oire state asida Indian Constitution gi Article 355 chanai chana de hairaga so tawthorok pathabak na takle Chief Minister laina Security Advisor Kuldip Hablakpa 3 Corps gi Chairman Chief Minister dagi lauthoklaga mana paisin bang Makuta law and order paidraba Chief Minister na karino aikhoigi damak tawgadawriba aikhoigi su laingak ama leiri haiduna wakatchabane adubu ubidre tabidre kaidongai loigani khangdraba lanasi upai leitraba miyamna khul ngakpasingna wakok tenkok paiduna thengnare state force thambiyu kaya laujai tabide central force mayamna kuki gi misangda lepplaga nongmai bom kaya kapsilak le khanglaba faubada security advisor na aranba report thaduna leiri haibasi pumna magna khangnaraba wafam ne Moreda illegal Myanmar terrorist na sniper sizinaduna attack tawrai aduga handuna Myanmar gi border lansilaga chensin khre haina report tawraba faubada asengba wafam du phongdoktre Moregi SDPO singtham anan mihata chenaba crime accused Philip Khongsai amade Hemkholal mate ngahan Moreda gi fari hairibadu lemna thafam thokte matik saba sairak pigadavane mitaina de justice fangalu lauri aduga kukina makhoi gi mi faba yaroi mihat pasu drug lalon basu popi thabasu illegal nongmai pairaga misam hat pasu phaba yaroi haibasi lauba yaba wafam natte center na ikhoibu thawai bidre Central Army paramilitary forces singna kuki narco terrorist singi mateng panglaga maitai tumna hananaba lalong sathare haibasi numit khudingi miyamna lauduna khangalabani haire terol asina makha taraduna miyamgi kholau tabiyo foreigner kuki narco terrorist singi michang lepa Central Forcing khudakta lauthok pi khong aikhoi pangal changyeng nazaragi hairibasi chumlabane Aikoi gi laibakti isana ngaktana kanana su ngakpiroi haurasi aikhoi tumlagumsi hauroi rei paksa sing hauro haina paujela kheng